News by Imphal R.K.Gorani na pau pajari ahanbada maroiba pau Manipuri hauju oriba phibam asi matangda kendri lusingba singa khanarunaba hanagi mukhyamantri Nothuman Biren Singh amadi Rajya Sabha MP Laisamba Sana Jawba ngasi ni Delhi da satkhre Imphal East amasung West Songna Tampake Jila singi tongan ba mafam singda haujiksu miyamna thoraktuna labi thingbi khongjang sing sangsilli Security Force ka apun makangbu na mafam kyara thiwa humbugi thabak chathabada kusul kulai kya fagatle Met Department na Jiriba mamusung none jila natana atay jila tara marida hayeng oina yellow alert laukthokre amasung Pradhan Manत्री Narendra Modi na hairi Bharat Macha Koti Samgani Phuna Saruk Yaraduna Laibak asi haukiba sei tara mathoida lam kaya da khongjel yangna awanba purakli Manipuri hauji oriba phibam asi matangda kendra maru oiba lusingba singa khanarunaba BJP lusingba amasung hanagi mukhyamantri Nothuman Biren Singh amadi Rajya Sabha MP Laisamba Sana Jawba ngasi New Delhi da satkhre New Delhi ki dama Imphal thadoktu mamangda Imphal airport ta paungmising unabada Sri Biren hai Raija asika hauji oiriba phibam asi yamna luba amadi section gadaba tanja oibana miyamna khongjang sangchin matamda hingsa yaudana amasung wakhal ingna pungning phathana thabak paikhatpagi tangai fadaba lei Manipur Tampake Jila Manga Imphal East, Imphal West, Bishnupur, Thawal amasung Kaksing Jila singda haujiksu curfew leiri. Haukiba thangja nimiki nimidang athengbadagi thamjinkheba curfew asna maram oiduna miyangi mahoksagi punchida chauna akaiba thokle. Pharmacy natana kaithel amasung dukan sing hangnadre tangai phadaba thabak sing amasung media natana lambida mi amasung gari chathok chachin tawbagi sang nemle. Arambai tengolna kowa nimitara nigi sadaw adumuk chathari ngasi ju mafam kayada miyamna thoraktuna lambi thimi khongjang sing sangsinki Imphal jila gi tera chapam rekta ngasi nimidang wairam sakangdaba singna security force nongmai kapsi lambidagi irang thokre thawdu aduda general bemi sing phana ba mafam aduda ahenba security force sing sangsinduna thiba hombi thabak chathaki adumaina mak chenaba sing phabagi paudi hauju phawi oina leitri Imphal East ki tongan mafam kaya da sumiyamna lambi da uwa phajinduna madi tayar mai thanu lambi thingbi khongjang sangsili Jila asigi kurai lamlong kaithel da haujik nimidang khongjang sangsili besinga security force ka muknari khongjang adu laksi leba security force na tiya gya sel amadi rubber bullet na singba kafki hairi Bishnupur jila ki manung sanba nambol kha thong da ngasi nimjung ba duwaida mafam aduda khongjang sangsili besinga police ka sauna mukna ba thokre miyang iho adu laksi leba police na akan ba thabak laukhatki adumainamak thauduk aduda asok apan thopgi paudi leite Thawbal jila da su Thawbal kunogi mahila mandap ki imai bel singna khongjang jangsin ki khongjang adu saruk yakiba singna security force na phajin ki bami sing condition amata yaudana thadoka da bani hana dabi tawraduna haujik chathariba khongjang asi mapung phana sagot kani hairi akhoi kaksing paumina hai kaksing tamgi lambi sing thingjinduna ni chathok chasin yadre bengyang office sing thong lole pharmacy natana kaithel amasung dukan sing su phamnadre Tampake Jila Manga da internet hingin kibana miyam da khudong sada basaw na mayok na re. Amaromda, sadang manong da Regional Institute of Medical Sciences RIMS Imphal gi ana layang ga marilay na bamiyoy sing ambulance amso ising po ba gari sing sathok sa sintaw bada apan ba piwida na ba RIMS Authority na miyam da apil tawri. Maragashida Manipur Fire Service na RIMS Authority kusam na duna makata na hospital at sing dopagi tabak leptanan sa thari. Rajas orakli batang dulai tada ba phibam masi laksinaba security force ki apun ba kangbu na mafam kya da thiba hombagi thabak chathabada khusukulai kya fagatle police ki pauna hai Surachanpur district police amdi BSF ki apun ba kangbu na akakna ba paw ma phangbodegi ngarang Surachanpur ki cycle dampi sing khongde khusukulai kya fagatle phagalaba kulai singatu da single barrel nongmai ani ready set ama bulletproof jacket ki cover ama yauna polum kaya yauri amaromda security force na ngarang Surachanpur jila gi taising khul amadi akoi ba mafam singda paksana thi humagi thabak chathaki maduda yempu mangaro masagi saktak se putho handuna masak khangdokhi Senapati jila ki manung sanba national highway number 2 gi ti kholenda hangliba checkpoint so security gi apun ba kangbun asat awsing check tobi thabak chathaki maduda misamur kuntaret masak khangdokhi adu namak ni phami pun amadi khusulai phabagi paudi leite Manipur
hauji chathariba total sadam ge khongjeng asina maram oiraga Imphal jebam lambigi none police check post ta pandro laina gari sing asi Imphal tamna changlakre security ke akan beje sel thorang loina changlakiba gari sing aduda thau puba LPG puba seng yauna cha thang chana thana polam sing amadi nongmada tangai phadana changba polam sing puba gari sing yauri Body Security Force BSF MNC Frontier gi Nauna Inspector General Oregada Barai Pikana ngasi Arabi Manipuri Ajapal Ajay Kumar Bhalaga Raj Bhavan Unakre Surabi Kan Urisha gi isang mga sama pamapudani pan bets ki IPS Kaderni Paugi marak thatna atenba break ama Manipur Technical University na June gi tang mapandagi haugani tauramba MBA amadi BTech ki term and examination matam kaktana yaithokle loinana shortlist tauraba G candidates singi admission amadi non G candidates singi form 1000 bagisu matam kaktana yaithokle haina register Manipur Technical University na khangalatli Tabi iba pawasi Akas Bani Faldagini Department ke Imphal Center na Jiriba mamasong none zila na tana atay jila tamari da hayeng oina yellow alert lauthokre hayeng Tamenglong Senapati amasong Ukhrul jila da nunay nusit amasong akak araw yawn akan banong sugani atay jila sing Kangpokpi Imphal East amasong West Bishnupur Thaubal Kaksing Tengnokpol Sandel Surajanpur Fairjol amasong Kamjong dana nunay nusit kaloy na bajra tarba yay hayri Imphal jila gi hantaki isaw aduna kahena sohallaba jila sigi tongan ba mafam sing da leptana medical camp sing sa tharakli ngasi so chief medical officer gi meng makhada sing isaw na sohallaba khura hikru makhong amadi madrasa da lemna layang ni kema ma pangthokre kemni da puna ne humudarom layang ki amadi lemna hidalang thak sing yen thokhi Senapati jila da handak kahena sing isaw mayok na ruraba tungda mahausa ge phibam tamna hanjilak pa haure Isaw nang laba miyam mayum hanjinduna semjin sajin bi thabakana chathari district administration amasung jila sigi tongan melup kyan haujiksu makhatana awaba nang laba miyam da mateng pangba leptri amaram da nagalin munung da sawna sing ning khaibidigi national highway Imphal Dimapur lambida haujiksu babung phanangari chenba udri gari macha khara sanarabasu pochai puba achoba gari singdi bypass amai kuthang da lakpana gari masing yamna satpa udri Kangpokpi jila de PM Posan Record Maintenance ki nomig oiba orientation program amang si Kangpokpi ki ZEO Office Training Hall da pangthokre thoramadu ZEO Kangpokpi na District Forest Department ka khusam na simbani ZEO Kangpokpi staff na saru yadona pangthokpa thoramadu da maru oina sarkar gi mahiloi singi MDM card record book maintenance register amasung stock register gi matang da training piki Thawang saruk amo oina ek per ma ke nam 2.0 su hogdoki loinena jila adu da laidiba sarkar gi mahiloi sing da usara kaya su yen thoki District Health Society none na sinduranga si none Primary Health Center da malemgi hypertension namit pangthokre thorom adu da tha ama suna chathaga hypertension screening thorom so hogdoki thorom adu da jila adu gi medical officer Ajin Maring mai na mitunglen oiki Dr. Singh nursing amasung asa worker kaya thoramadu da saru yaki ngasi ko longwai Primary Health Center noni amasung longwai bajar da mioi kaya hypertension screening tauki thoramadu gi tungda maleng hidang manasi na daban numit thoram amasu noni Primary Health Center da pangthoki thoramadu da akhang hai kaya na haksel mai lenena wangang ki amadi miam da hidak mana sijinabai khudong tiba sing bhap tahanaba thoram su senki Akashbani Imphal dagi pau tabiri Pradhanmantri Narendra Modi hairi miyam gi thaujalam pusong Bharat macha koti samangni phuna saruk yaduna leibak asi haukiba sei tamathoi sida makhal makhagi lam kaya da khongjel yangna awan ba purakpa ure social media thagatpa warot lamada Pradhanmantri hai sabka sath sabka vikas sabka vishwas amasung sabka prayas haiba wakhalon da lamjingduna India sarkarna hana amukta oikijiba mawongda khongjel yangna amasung pak sauna awan ba purakli Sri Modi na hai economic growth ki khunai phi phagathan bahai besna miyang oina punna hiram khudimar sakhot mina bahai besida miyang thamli Pradhanmantri na hai leibak asinga sidi khwairi khongjel yangna pibam phagalakli ba asowa economy ama oiba khakta natana climate action amasung digital
innovation gumba yamna maroi hiram kaya dasu malam gi khongjel oirakli magna hai Brexit Bharat ama ohena ba Bharat na asa thajaba amasung anoba warip kaloinena manglom da sangsilli BJP President amasung Kendra Mantri JP Nadda na hairi Pradhan Mantri Narendra Modi na lusing masarkana thabak na utpa rajniti puraktuna amasung daite khang masarkana mapiduna lebak asigi rajniti da saun awanba purakle Modi sarkar thabak pairak pa chait mathoi mapung pharak paga mari lainana pangthokpa pawini pum amada Sri Nadda na hai Laibak aci rajniti ki saktam hongdoktuna sarkar asin anoba lonchat ama purakle magna hai mamangai dedi rajniti aci makatana sakti paino lainaba miyambu pelanaba thoksilda ayambu oina chatharami Sri Nadda na kendra ki NDA sarkar aci puksel tingna warip lobang ama mating laiba sarkar ni haina singthaki magna hai masi miyamnu lisingna sarkar ni amasung basila manung mapan pauna uhanabagi anoba thak ama semle Sri Nadda na hai प्रधानमंत्री मोदी जी के नेतृत्व में हम 11 साल पूरे कर रहे हैं जो विकसित भारत और विकसित भारत में अमृतकाल और अमृतकाल के लिए जो सेवा सुशासन और गरीब कल्याण इस पे जो समर्पित 11 साल प्रधानमंत्री मोदी जी के नेतृत्व में कार्य हुआ है इट शुड बी रिटन इन गोल्डन वर्ड्स एक पेयर माँ के नाम थौरांगी मखादा मुख्यमंत्री रेखा गुप्ता ना वहाँ की अपोक्पी ममाबू निंगसिंगबो इनंगसी न्यू दिल्ली की सालिमार बागता लईबा सरकारी स्कूल अमदा सिंदूर पांबी अमा थाकी श्रीमती गुप्ता ना हाई दिल्ली एजुकेशन डिपार्टमेंट अमसुंग स्कूल सिंह एक पेयर माँ के नाम 20 दा सरुप यारी भारत पुलिस अयुफावदा कोविड-19 की एक्टिव केस लिसिंग तरुका सामने मफुरा माथोई लेरी मसी मनोंगा अवांग पोकलमदम की ओइना असम दा मरी सिक्किम दा 30 माथोई अमसुंग त्रिपुरा दा अमा याउरी हौजिक सानबगी पाउ मंगसाताबम प्रेमानंद दगी बेल्जियम दा जथरिबा हॉकी सेंटर ऑफ एक्सीलेंस दा भारत की जूनियर वुमेन टीम ना बेल्जियम बु पांजल अहुमनी दा थोइख्रे भारत की माई पापगी पांजल सिंह अदु गीता जादव सोनम अमदी लांथाल लुआंगी ना चनखिबनी ngarang sanakyo match adu Bharat team gi European tour gi ahanba match ni tour sigi ani suba match hayeng Belgium ga sanargani Bharat ki team sina Rosario Argentina gi Four Nations tournament tour matung Euro ki 5 match tour si pangthokpani Bharat ki sanaroi sina Belgium gi Antwerp ta match ahum sanana ba sem sa loire match asigi matungda Australia ga sanagani tour sigi loisindringi mangoina na hockey kampong da Netherlands ga su match sama sanagani भारत की जूनियर वुमेन टीम की खोंचरसी मरोइना चाहिए सिगी दिसंबर दा सेंटियागो दा सथगदबा FIH हॉकी वुमेन जूनियर वर्ल्ड कप दिसिंगनी कुनमुंगा की सेम साब ओइना पांगथोकपनी गौरानी थागचरी प्रेमानंदा हौजिक अबेबदा मरो पाउ अमुक हना मणिपुर हौजिक ओलिबा फिल्म असि मतांगदा केंद्र की लुसिंग बसिंग खनरुनबा हानगी मुख्यमंत्री नथोम बेरेन सिंह अमदी राज्य सभा MP लेसिम बसना जौबंगा सिनी दिल्ली दा सटख्रे Imphal East amasung West Zona Tampake Jila Singi Tongan Tongan ba mafam sing da hauzik su miyam na thoraktuna lambi thimi khongjing sing makhata na changsili Security Force ka pumba kangbo na mafam kya thi ba hombugi thabak cha thabada khusu kulai kya fagatle Net Department na jiba mam sunone jila natana ate jila tara marida hayeng oina yellow alert lauk thokre amasung Pradhan Mantri Narendra Modi na hairi Bharat macha koti samagani phuna saru yaduna leibak asi हॉकी बसे तरा मथोइदा लम कयादा खोंजेल यांगना अवन बपुरकली पाउलुई जरी